तौबियु हेना अकुप मरोल गिदमक लमजिंग केब सर्विस नागामपाल रिम्स रोड निया नित्यानंद टेम्पल Classic Hospitality Training Institute. Ahanbada Maruba Pau. High Court of Manipur na Landoni Amadi Romita Bel Pikre, Baby Sanagi ke Sayol ani Manunda CBI da Sinanaba Kangan Kre. Amadi Koko Mina Lautoki ba Makata ba Kongzang Isaruk Ama Oina Ngasisu, Tongan ba Mafam Kayada Miam na Kongzang Sangsili. Krumzari, Times of Manipur News Miyang Tabi Riva Pumnangpo Elizabeth na Taram Nokchari, Housing Miyam da Pau Sandok na Pizari. Mahiroi Baby Sana Misiga Mari Lainana Judicial Custody da Lairakiba, Standard Robert High Secondary School ki founder cum principal, Landoni Amasung Mahaki Machanupi Romita Ani, gi bail application ngasi High Court of Manipur na Ayaba Pikre. Landoni Amadi Romita CJM Imphal West ki Courta Lupa Lak Amamam Surety Bond Oinatia Labamatung Bail Pikibani. Adom Oinama Court ki Maikai Baby Sana Misigi case Asiga Mari Lainana, Tizin Humjin Bagi Tabak Thoramda, Tengbanga Davani Hairi. Amoromda Mahiroi Baby Sana Misigi case Asi Chayol Anigi Manungda, CBI da Sinagadavani Haina High Court na Pikiba Rai Aduda Pali. Ngarang Kokomina Thangza Numit Fauba Changsin Gadaba Kongjang Sing Lauthokraba Matung Indo Naga Pistoki Waroshinda Kari Yauri Bage Habadu Miam da Kanghan Gadabani Haina Taksiladuna Ngasi Transporters and Drivers Council na Sinduna Kaisampa Lemachum Lekai Community Holda Miam Gioiba Section Mifam Kray Section Mifam Aduda Saruk Yakiba Singna Assembly ki Akanava Session Kauduna Warep Logdaba Condemn Tawi Long Live Manipur Haivana Chingba Waro Sing Thaba Placard Kaya Sizinaki Ngasigi Mifam Aduda Kokomi ki Assistant Coordinator Amadi Media Advisor Jitendra Ningom Basu Saruk Yaki Amaromda Bharat Sarkar Amadi IM ga Santi ki wari sanabada set asigi ngam khai sokpa yaroi haina ngasi top Khewa Bazar da section wakat mifam ama famkre top dusara lamching B Village Level Federation na senduna famkiba section wakat mifam aduda top Makha Laikai Awang Laikai Amadi Mayai Laikai da leiba Federation ki member nupi kaya na saruk yaki Manipur Kaiba Yaroi Haiba Wafam da pen da bagi kholau kaya su lauki section wakan mifam adu ki matang da Federation ki President N Dhanapati na haikibada Santi ki wari sanabasi akaiba laite waroshin Athubada Pubira O Adubo Wari Asina Seda Sigi Ngam Khaida Akaiba Tokan Badi Yaba Ngamloi Yana Cherolda Kari Yauri Bage Haibadu Kanghandaba Haibasi Kari Gomba Khara Leire Haiba Takpane Bharat Sarkar na Mityang Ani Longba Thabak Tobiganu Haiki Hantak Moi Santi ki wari sanabasida akhoi kaimta thingde tawbadabu moina sanariba wari si kari no khangdaba akhoida Ansil Ohelaga Kaimta Kangandana Tambasigi, Yaning Dana Manipur Gingam Machet Amata Kai Biaroi, Haidana Koi, Mayam Sina Kogi Belepki, or Riba leader Mayam Queen P. Mayam Sina, Yaning Dabudo Fong Doctor Baneba. Churachandpur dasu mafam aduda leiriba lekai tara mangagi apunba miyamna Naga Santi ki wari ki waroshin purakpada Manipur gi ngamkhai machet ama fauba kaiba yaroi haiduna section mifam phamki Nakalamaromda Kokomi ki Kongjang Sawaladuna Manipur gi apunba ki saktam kaiba yaroi haina taksiladuna Thangtek Women Development Association hangarang Konthauzam Kendra ki manung chanba Thangtek ta section mifam ama phamkhrei Section Mifam Aduda Manipur gi ngamkhai kaiba yaroi Long Live Manipur haiba kholau kaya su lauki Manipur gi ngamkhai Simi Tami Long Live Manipur gi ngamkhai Simi Tami
Peace Talk ki Waroshin ki Warol Manipur miyam da mayek sengna khanghalu haiduna Wangu Saval Development Organization amadi Wangu Maning Saval Mairapai bi lup punna sinduna ngarang kumbi kendra gi manung chanba Wangu Maning Saval Community Hall da miyam gi mifam ama pangthokhrei Mifam aduda saruk yakiba Kokomi gi coordinator Sunil Karamna Waroshin di loire hairaga amuk stakeholders sing tanakani haiba si yamna chamamnaba Manipur miyam da amuk hana minambagi wafam asi taurabra haibasi Kokomi na chingnadaba ngamde leiba asida charang nariba amadi nungaitriba framework agreement asida kari yauribage khangdana leiriba sida Kokomi gi maikaidagi tha asigi mari fawbagi manungda yanakhiba framework agreement adugi kari no haiba miyam da khanghanaba lengakta matam thakiba leikhrei adubu chenja songja tawriba Manipur miyam amadi CSO singda onsinduna Manipur ge chief minister na phongdorakhiba wafam asi yamna laibak thibani khongjang sangsinba matamda kanglup masal gi marakta pamdaba thokdok tholakpa yaba wahai wata sizinabiganu hairaduna Kokomina aruba fibam amada leire haina lauthorakpa matamda pumnamakna mikumna hum singna leiduna Manipur kanaba honaminasi haiki Housing whatever films the Manipur se Karigumba inner Akanda Matu the Yauri was singing Manipur upon which comes a Kaibi Abagi sing never have a labor number of Makana a single weapon final na Kokomina Suma Wapum lady Haina Lautor Matamista a quick punamak a lot winner Shem Sarakana Manipur Kanana Honomina see have a weapons in Manipur production. Manipur Sangai Festival da stall hangna bagidamak online da application lakhiba singi computerized stall allotment chief minister na pikhrei ngarang chief minister na pikhiba stall gi online allotment sing asi Sangai Festival pangthokfam oriba Imphal East ki hapta kangjaibong amade Imphal West ki Trade and Expo Center anigini computerized stall allotment pikhiba du da lenga ki Textile Commerce and Industries ki principal secretary P Baifai amade director C Arthur Su saruk yakhi Puna stall chamriga marifu tara taruki allotment pibagi manungda mapal lebak singi oina stall yangkhai mari Bharat ki tongan ba state singi oina stall marifu humdoi amade Manipur gi oina stall chahumga yangkhai mapan yaure stall sing asida tongan ba trade sector indigenous agriculture amade horticulture ki polam sing yauna indigenous food items amade handloom and handicraft ki polam singi stall yaure Loinana online lottery gi result asi website www.sangaistall.in da khangba yagani hairi Imphal ki tongan ba mafam anida bom pokhairaba matung Manipur Police Department na lokholakpa section thaurangi saruk ama oina ngasi Imphal East District Police ki additional SP operations KT Singi mithyang makhada Imphal East District Police Commando ki kangbuna Lamlong Bazar da thiba humba ki thabak chathakhrei ngasi ayu pung 8 makhairom tarakpa duaidagi hoduna pung amarom chumna chathakhiba thiba humba ki thabak aduda punna miyoi chamaga yangkhai manga masagi saktak che puthokhanduna masak khangdo hanki maduda masagi saktak che puthokpa ngamdaba miyoi ama makha taba verification ki damak lakhatki Chaliba tha asigi ani amadi mangada Imphal East ki telepathy amadi Thangal Bazar da bom ani mathang pokhai hankiba thodo adubo Youth Forum for Protection of Human Rights na akan bamong da condemn tawrakli forum asigi president KS Fazato na thadorakpa cherol amana hairakli badi ngarang Thangal Bazar gi miyam tinba mafam amada bom pokhai handuna police personnel manga yauna micham ama sokhan khibasi yamna laibak thibani thodok sing asi matang da kanagumba lalholup amatana sengdorakpa leitri masimak state na miyam gi kholaubu namthanaba bom pokhai halabra haibagi chingnada bangamde masida sunatana lamda masida lalhoba irang namthanabagi mingda ahenba paramilitary forcing thazilakpa yanaba sinba lalong ama oibra haibagi chingnaba lei natraga naga peace talk asigi waroshin puraknabagi marumda Armed Forces Special Powers Act thamjinnabagi damak awa chaitheng kaya mayok nariba yalhomi singi kholaubu mensinna basilakpa lalong oigani khali maram aduna thaudo asi kanana kariga damak chathari bano haibadu sengdok pirau amadi tongda asigumba micham miyam ki han khanghan bagi thabak asi khudakta lepkadabani hairakli Classic Hospitality Training Institute, a unit of Babina Healthcare and Hospitality Industries Private Limited, initiated by Classic Group of Hotels, brings exciting short-term course, 3 months course in front office operations, 3 months course in food and beverages service operations, 45 days course in personality development and soft skills.
Eligibility 12 pass and 18 years to 30 years. Fee structure rupees 15,000 for 3 months and rupees 10,000 for 45 days training. 100% placement assistance with free uniform and study material. Please contact Classic Hospitality Training Institute, Center 1, Babina Diagnostics Building, or Center 2, Hotel Imphal by the Classic. Break matung da taram nokchari makhataba pauda mong sangai da leiba chamagamapan battalion CRPF na lokhalakpa civic action program gi makhada mapuroiba nauna kaina khrabi nupi tara humdaida sewing machine sing gen thokrai ngasi mong sangai community hall da pangthopa sewing machine gen thokpagi thoram aduda chamagamapan battalion CRPF mong sangai gi commandant Binod Kumar Imphal West ki Adaksya RK Taruni Little Master gi founder M Thoiba social worker ke Manoranjan yauna mioi kaya su saruk yakhi mong sangai gi akoibada leiba mapuroiba lekhidraba nupi tara humdoida hingnabagi lambi oinaba sewing machine sing adu khusinakhibani Imphal West ki Adaksya RK Taruni na haikibada asigumba civic action program pangthokpasi yamna fai masina mioi kaya da kanaba kaya piba ngamme haiki Thoram aduda mari lenana chamagamapan battalion CRPF ki commandant Binod Kumar na mong sangai da leiba CRPF company asina ngasi faubada miyam gi yaifana ba thabak kaya tawduna lakli haukiba chahi kharagi mamangdagi hongna tongan ba mafam da leiba mioi kaya da amade locality singda civic action program gi makhada mateng kaya piba ngamkhre ngasi su mapuroiba nauna kaina khrabi nupi tara humdoi asina hingbada kharada orabasu mateng oinaba sewing machine sing asi yenthokpani haiki And this is a very good occasion for me to connect with the people, and I'm just grateful to the people. They give this opportunity to serve me, to serve them, and the response is overwhelming. It was really a wonderful moment till now that this Imphal have what the love and affection they have given to me. Mau Imphal Market Coordinating Committee na sinduna chingmi tami ningo sing puna chako khrei ngasi naurem thong khulem laikai community hall da pangthokpa ningo sing chako bugi thoram aduda Mau Imphal Market Coordinating Committee gi advisor H Ibotombi Khoman Mau Union Imphal gi president Puni Losi Mau Imphal Market Coordinating Committee gi convener Khuraizam Athoba amade committee asigi chairman Besi Mau na athoiba mithunglen sing oina saruk yakhi thoram aduda wangang laduna convener KS Athobana ngasi pangthok Thoram asi chahi kayagi mamangdagi Mau amadi Imphal anigi lainariba mari asi chahi mari romgi mamangdagi leptana chathaduna lakliba Mau kaithel kaba sina hena chesin hanba ngamlibani Mau ichil inaw singna masagi ingkholdagi puthokpa pothok sing yonfam leitabana thengnariba awaba aduda mateng pangba oina Imphal da puraktuna Mau kaithel kahanbani asumna awaba taraklaba matamda mateng taunariba asina machin mana oibagi mari adu hena chesin hanba ngamlagani haiki amaromda laingakta temporary market set sabinaba khanghan khiba leirabasu hauzik fawba sembidana leibana lam da chatuna Mau kaithel kariba sida thengnari Kudong chadaba kaya si koknaba matam kharagi oina laingakna matik chaba market set sadri fawba khagempalida committee amadi local club punsinduna market set ani sanaba club na ayaba pire maram aduna market set ama athuba matamda sanaba honaragani haiki akoida masi mau set boka akoida kasu mau set da akoida kasu akoida akiba numaitaba inadaba sense of akoigi alienation kasu wakada fawbi akoigi no chatne hadana aduma khalle adumai do mau bi kasu la kanda tawsa masi mau market na achauba amna phajaba akoigi akoi maseni marakta nusinabagi bari se hojik su still hill amadi valley de laiba people singi laiba relation of love affection masi hojik su dum lady have sa masi akoigi godfather na Jesus na su ubiramani akoigi budo na su ubiramani hadai khalle November tara nipan ki mamangda athupada assembly mifam ama kawiyu BJP gi luchingba singna center gi luchingba singi manakta lepa amadi haiba kirabasu aikhoi gi nakanda lepiu aikhoi haizage haina thangmeiban kendra gi MLA KS Joy Kisana fongdokrai wafam asi ngarang khuyathong da leiba MLA ki yumda pangthopa pawgi mifam amada fongdokibani MLA KS Joy Kisana makha taraduna October 13 da center ga IM amadi NPPG ga wari sanaba loikhrai
wafam kayada yanaba purakre adubu aroiba khuliyekti pinadri matam kuina wari sanaduna yasinaba ama purakpasidi yamna fai tang taba santi ama lakpa ngamlagani haina khali adubu waroshinasina Manipur yauna Assam amadi Arunachal gi lamgi sarukta akaiba thokadaba wafam yawraklagadi madu yawa ngamloi Kokomi na ngasi changsiliba khongjang ngasi masak mahak masamang mapung fana sawale tanfam masida yanakhiba wafam singasi karino haiba khanghandaba asumna miyamgi punsida charang naba amadi kanna pokle miyamgi mihutni haiduna lairiba MLA humfu asina amato oina lawbaki matam oire paliba sarkar asina athobada assembly mifam ama kobiu amadi MLA humfu makna amata oina lepminasi haki public ki bro service akoi MLA mayam Lady House MLA Humbus, Natavon Fair. I couldn't lady see Miam Guinea and a hybrid taragadi. Miam Torco Tabacto must dictate and a low way at him. Miam na Aquida, Kariuka dictator, from the Timakui Apamba, Miam unning with the phone drop on him. Masi Toan Manipuri cousin Quehada, Toan but look Miamna. Masi Mira by the number of the candle by the na I could give Manipur Kaibiaro in essential issue, Masi Manipur was a Miam Apamba. Palibag lenga asina assembly session athuba da ko view aduga Manipur prajada nungangi ba tangdu trilai da phyo mama lakpa yani ba hena sathibo worst question lakpa ya ba kya ma leibe se masi kanaba assembly session lauraga Manipur praja lising kya na ba hori ho se MLA humbu akhoi noina sanction na ba tau sai se aine leidiba lenga loina MLA humbu sina appeal tau seri Amaromda MLA ke Joy Kisana Makha Taraduna Peace Accord ki kari fivam oigadage haiba khangdringai November 19 dagi Parliament session su hauragani session asida Manipur yauna North East ki miyamna pamnadaba CAB soidana putoklagani haibagi thazaba chauna leire Assembly na pass tawkiba Manipur People Bill bo Bharat ki President gi table da taduna leire fivam asida CAB asi pass tawduna chatna khradi state asigi fivam kari oigani Yamna luraba tanfam asida sarkar asina thubada Assembly kauduna chap chawa warep ama lobagi tangai fadaba leire state asigi BJP gi luchingba sing center gi luchingba singi mamangda lepa kirabasu aikoi haizage nakanda lepiu haiki haibase akoi leire yellow missing je mutnabagi khongjang amane haibase masi iya na rabane aduna hujiksi athubada ngasagi naga issue gi relate to portsida kowusta punjalaga keep ki issue yawra naina horaga house level MLA humbu state na matakale MLA humbu punna chalaga honorable prime minister honorable home minister ko unaminasi BJP gi losing basing na central level BJP losing bisida haiba ki ba hangoi ba lerega su akoi gi nakan de lepiu akoi haije ga bo famse akoi Manipur lenga asida maro ne BJP gi losing basida thamseri Matam sangna fangfam thokpa hak fangdana lakiba Dine Harness ki beneficiary humfuda ngarang Education Minister TH Radeshyamna appointment letter kusinakrai Babu Parada leiba SSA gi conference hall da pangthokiba appointment letter kusinabagi achamba thoram aduda mahakna makha taraduna matam sangna fangfam thokpa hak sing chahi kaya lisang sitna system asigi asoibana fangdana lakibani masimak yamna laibak thibani thenglabasu thengna fangfam thokpa hak sing asi ngasidi beneficiary singda kusinare thabak nauna changlaba employee singna thamoi sengna thabak tobiu education department habisi yamna daita chawba department amane department asida nauna join tawriba mioi singna isagi ithau masak khangna thabak tobiu haiki pm yaksilamaga lae khanglaba adum chawkida phiya lamba phala ena lakra lae adugo file dum su dum thamba mi file to wa somna kadana luong bagi angang mi asi gi ana bagi layan gi Bombay da Tata Institute sa do ba si to do mem do file no pha thamaga phiya sila layan no man bi to gi thok to we need to break it we need to change it masi akoi honest oi ba tai ba ai sa de han manung sing ma lan ma ta ka le manung mammi ma pa ne puan na akoi loi na na no ba akoi manung si mammi ba sing lan la kan da we will become honest akoi value system me si ado virtue me sing na kan da we can bring a lot of change and we have already started bringing small improvement changes. Paugi Martha natin mabre amam luxury. Luhongbagi furniture set kaloinana style and style amadi local almira phambiragani. Furniture set ama laibada fian ama lemna hapchari loinana ningol chakobagi akhanabu offer su pizari.
bed, dining table, office table, sofa, almirah, fridge asina chingba khudimak phangbiragani. Ngasimak lengsin birau steel decor. Sagolban Tera Akham Likai, Imphal, Manipur. Contact number 96121670042 natraga 8794714511. Breaking matungda taram nau chari makhatao pauda Manipuri Theatre Center Assam na lingkhat kiba chahi kunmanga mapung farapagi thauramga mari leinana Manipur gi wangmada leiriba Manipuri Theatre Artist Anida tongan ba award khusinagadori Theatre Center asigi General Secretary Sumor Luwang na thadorakpa cherol asina haibadi chaliba chahi asigi ahan ba chayolda pangthokadoriba Center asigi Silver Jubilee thauramda mana lanthokna bagi damal Center asigi award committee na khangalaba artist ani adude Assam hozai gi sakhanglaba aiba amasu oriba theater activist Laisom Gulab amade Tripura gi nauna theater amade social activist oina lam asida achoba thodang loriba advocate Kabrabam Direni set asigi mapanda makhoina Manipuri theater bo chakhot hanaba honabada loriba thodang kaya adubu sakhanglauduna center asina mathangsina Maimom Tomal Thambal Memorial Award amade Wahengbam Ongbi Mombi Devi Memorial Award asi khusinar kadoribani Assam gi Hozai Kendra gi MLA Shila Aditya Devna Karimganj district ta pangthokpa thoram amada Karimganj pu Sri Bhumi haina nauna mingthon gadawani haikhiba wafam adubo maikai kayadagi yandaba fongdoknakhrai Nauna Mizoram gi governor oina Thaupuraba Sri Daran Pilaina Mizoram gi Kerala ga yamna manaba maramna mahakna mafam aduga yamna laina chusinaba ngamgani haina fongdokrai mahakna mahaki maikai degi Mizoram gi miyam gi yaifana bigdama khonaba yaba khonagani haina su haiki ngasi ayu phone ki ba pauche singda kari maru ba pau yaw ki ba habadu ma puna miang tamnasi Lamjingba Times ngasidagi mairagi reli chatnaba amadi human chain semduna khongjang changsinaba lauthokre Peace Accord ta Manipur soktre khangriba phawba Sangai Festival yaithokpiu Sunil Karam Waroisin purakpagi chapchaba matam leptri RN Ravi Law and Order gi damak thamliba CCTV camera makhongmaktada bomb pokhaikre Security singi section da khara leibra chingnaba lei Chief Minister Stakeholders sing tanagani haibanina karigumba khardi sokadore takpani Nagaland gi firal Manipur da paihandanaba wareb lawkre Sangai Express ngasidagi thangja fawba chathagadaba khongjang sing lauthokre Awang dukan gi Sani Mandir manakta pokhaikre Additional SP yauna mioi taruk sokle Chief Minister na condemn tawkre paupiba ngambada lupa lakh amagi mana lauthokre Pokna firm Manipur Legislative Assembly gi mifam kawba kawdabagi matangda lekhai taba ngamdri Naga Santi gi wari asida state government na yaningdaba sing committee amana draft tawgadawri Thangal Kaithel the bomb pokhaibada additional SP Ops yauna police ki mi manga amasung micha mama sokle Kokomi na makhata ba khongjang sing lauthokre Special session kauduna chapchaba wareb lauraga miyam da khanghalu Sunil Naharol gi thodang Manipur da Pan Naga Culture amasung Territorial Council semba yaroi haina punna wareb laukre Naga Pistok asigi waroi singi chapchaba matam akaknaba leitri RN Ravi Laibak ama chawkhotpa haibasi representative tagi hauraga aikhoi pumna magna hotnaminaba changi Dr. Ranjan Bom pokhaibada police personnel manga yauna taruk sokle Chief Minister na akan mamong da condemn tawkre Huyanlan Pau Nagagi waroisin puraknabagi matangda matam lepa leitri Ravi Thangal Kaithel da bom pokhaibada police officer yauna personnel manga amasung micha mama sokle Chief Minister na akan mamong da condemn tawkre lupa lakh amagi reward lauthokre Waroisin gi tangtaba ama khanglaba matungda Sangai Festival pangthokpiu Mantex pangthokliba sisu handokpiu Kokomi Assembly mifam kauduna mamutana khana hausi mathau tarabadi MLA humpu dili chatlaga taksinsi Sana Laibak Laingak paibada yawba MLA singi mifam apunbagi saktamda singnarakpa sing mayoknanaba wareb lawminnakre Thangal Kaithel da bom pokhaibada police personnel manga micha mama sokle Thangal Kaithel da bom pokhaibada police personnel manga micha mama sokle Ing tapa khunai oirakpada kangaw narakpadagi chatharakpa attack oigani Chief Minister Tangdangba khangri fawba Textile Expo yaithokpiu Kokomi Manipur da handloom amadi handicraft industry laibak thiraba phibam amada leiri Governor HL Express Thangal Kaithel da IED pokhaibada additional SP yauna taruk sokle Pokhai hankhibagi thodok sing India government na chathavani miyam da maram sengdokadavani Ima Singh November 19 fawbada assembly kobiu MLA humpumak Delhi da khongjang chang silusi Joy Kishan
Ireibak Ina Kulaba Lambam Sigi Culture gi Machakama Oiriba Handloom Amasung Handicraft Yokhatnaba Hotnaminasi Governor Telepati gi Mathangda Thangal Bazar da Bom Pokhaibada Police Chawna Mioi Taruk Sogle Senaba Sing Pau Piba Ngambada Lupa Lak Ama Pigani Kokomi gi Lising Makhada Khonggang Changsilli Loisilakpada maruba pau amuka na pizari. High Court of Manipur na Landoni amadi Romita Bell Pikre, Baby Sanagi ke sayol ani ki manungda CBI da sinanaba kahankre. Kokomi na lauthokiba makhataba khongjang gi saruk ama oina ngasisu tongan ba mafam kayada miyamna khongjang sangsili Hauziki oinadi Manipuri pau loisare miyeng tabi riba singbo amukana khurumjari Classic Hospitality Training Institute, a unit of Babina Healthcare and Hospitality Industries Private Limited, initiated by Classic Group of Hotels, brings exciting short-term course, 3 months course